Kumja ing singanisumna kunmathoida laibak asida paktaknana COVID-19 laichet sadorokpa matam aduda hospital da mi ka Henna Chinkhatlakpadagi COVID-19 patient ama Hatokhinaba government doctor amana mahaki colleague amada Haikhibagi audio clip ama social media da paktaknana sadorokle thaudok aduga mari leidana accused oriba doctor Sasikan Deshpande matam aduda Laturda Laiba Udgir Government Hospital the Additional District Surgeon Ode Matam Aduda Maha COVID-19 Care Center Amada Posting Tabane Audio clip Aduda Mahakna Mahaki colleague Amada Miyoi Amata Chinkhatlakpadagi Amade Nupi Ama Hatokhinaba instruction Haikhibagi Kudam Yauri Adum Oina Mahakna Hatokhinaba Khangankiba patient Kausal Fatimagi Tungda Laina Adutagi Fagalaktuna Mausagi Fibum da Hanjilapa Ngamke Thaudok Aduga Mari Laina Fatimagi Mapuroiba Gausodina Udgar City Police ta Despandigi Mayukta Tha Asigi Kunmari the FIR ama file tawkre haina so paw asina makhatare